Morning mayam ayuk he jahobaga se kano tore jahobaga je khara budi kuire hujik numit thogle Hayeng Sunday numite yonana ba pot kitang update tawjarake na mathakta kakhalakpani to ahan bada aina uchchaningi je si saugri je hayeng khara puthokcharani packet mari manga thokadra kyam thokadoino de khangde adudi hega khangani ko ado saugri je handaki ahan bo ina puthokcharaka doine hayeng saugri khara puthorani akhojo ahum mari rak chare ado saugri amthi hawe ngarang nungdang tu chai ado aidi saugri je dum chaninge hai tare hogi am hawe saugri chaba ado gi mathangda sin napak pi leire napak pi ji hayeng loi loi selani mayam loi puthorani hayeng di kaigino da hogi sabagi napak pi ji siba matam yore buko delhi da di mayam kaino da manipur da di hogi se napak pi kana phagalak pa matang ne na hai buko khoi gi nong na musuk mungai kakhlak pa matam oyen hai ado delhi da di sabani na sida di kano to ba matam oire sijalak pa matam oire aduna yengbada masaji ipat pathari je aduga sina mamang di yon gibagi jaga do aina hangam khara hunjan bane hangam ji am phajana hore aduga sonda ju napak pi leire siju hayeng loi phuktala por adong ne mara ko na aduga sijina muk siju mamang de phuktat kiba jaga do ne aduga sonda amaga aduna napak pi ji mayam loi loi selani hayeng loi puthorani am kano to ro si ahum loi puthораga aduga akhoi gi chana bana sigi macha pitu je thamorani aduga atai ahum jidi loina puthokjarage aduga maroi nakupi mamangda lel loba wat loba jaga do aina thoina khakpuni haidi amukta pulap lendamne mamangda tangkhai khak puthorokpune buko adugi aremba tangkhai dine sida leire sidi phajana mapung phare yam chawre aduga sona kana hawri jina sijina khare pikthadra sidagi sina mayam chawraga sina mukhare pikthari je sijina mamang di yon gibde len gibde ne ba hafta ani gi mamang da haitare handak hafta ani kanaraga ne lai je adu nakupi je dum sima di saraga yam chanabani na dum jar phagal ebuko aduna sina amuk mathangi yon badam lena ba sumain tawre adu nakupi je si khakta nate sida ju khare leiri ju sonda siju hori sida hangam achauba marakta haujale hangam ne khoi sum phukta tabgi phanam chawsun gre he kano tawraga nakupi je mana bo loi nanjale dugo sida ju leire nakupi sigi nakupi ge jina hayeng loi puthokjarani mayam duga tuning khokti mayam puthora roige mamang dadi tuning khok khaga mayam chamina je na somrom pada hapna bana puthokpodo handak ti kano tawri ba pikru pi ebo ko che hawlak ta ngai si jina muk mathang yon bada puthorake mathang yon bada ti chap charni si mana ji yeng bada phaba man be wane bo ko inem neme ebo ko pik pi ebo hadi mamang da loina len thak khibedo aduna sina mathang tha bada mathang yon bada puthokjarake aduga awa phadigom jo ina mapal loi sala bane maru wen lawrage na mamang di yon gi ba awa phadigom jingdo ado si kano tawrage si jo awa phadigom loi horam bane ko awa phadigom si jina ama ka variety masa dune ba ado variety masa sida hori jini ko ina haye ado loin sijalle ba chaba jida ina mayang to no ina market thajan ba mayang to sigi jo awa phadigom horam mini masa do pikthan horam ba mayang to no ina thajalle awa phadigom da sum sijalla ko dagi saba kitang handara nong lakpoi du mo awa phadigom tharage na si jina acho variety dune ba ado pot jon bagi market da lom ba jo mu lakke ko lom je lebak si khara wat pune ko akhoi si bora je makha da unang atne ba lebak si klei ta bdi lebak khara wat bagi khara di sijal e swai hangi ba jaga je han di lo sin thung hobun ha ki si khak ta ngai lom baji di yon bagi di puthok chara roi ma di kemiam de mayam sidana mayang to leire ado mayang ton je chap chare si mamangi yon ba ju loini hekhrabane ado hogji amuk chap chana kano tawre songkhale mayang ton di nungai hojik saringai matam madi hafta ani da dum loina amukak pu yai buko adu sida leire mayang ton mamang hekhi mayang ton du ngaktani adugo sibok dugo swai di kitang lirap tare dugo swai nong lawe atai di loi nawe si kitang li je do kana gumbam di khare ari je pam mi ju leiba khoi de sum lakpa da ko haidi ari bajina bora sabda sitla sabda hawi kaina dumaina haiba mi ju lei haidi pam mi je mai pam jaba du makhan du man da min ko ana hayeng mayang ton ji ju puthok chara age mayang ton je phajare nungai perukti ai namuk kitang handak khar phajana ma pop chawn hon ge tu loina mak amukan tawkhai ni
aduna hojik haugalaktri nungai peruksi bora mari thabado nungai perukti yauraroi chondana phakpai lere mayam phakpai je aina pamna roidra khanbane ado phakpai gi demand yam lae adu yambadi nate packet amani da ani thokpuni khangde ama thokpuni khangde adu pamja mina oirajano phakpai je kitang di puthorake adu mayam sondana yendem leireko yendem je handa akhoi yam toin chaiba adi hawai thongba hapchanba adagi irola chaba adugi makaji hekningai di irei leitre ado kaigumba yaragadi mamangi dongna mapun ama khaktang orju ani khaktang orju yabra yenge yaragadi puthorake kaigina da mayamju yendem de yam pamne mamang de ani khak puthokpuni kona de jana hadi munabda ani dudi kaidorini lakpi ba mayam de adu makpo handaksu ama ani dang ordi hadi mamang phangudaba mamang da yendem lawge khalaga phangudaba kangudo ama da bu orju ani da bu orju phangagadi handak yabra yenge puthorakpa mapun ama ani dang orju hadi akoini hekmandana handakti makaja tadreba adai sabnina yam chawa matamdu oidridana si khakto oirmani hayeng puthorkadai pocheje ataidi yaudre tuning khok yauraroi handakti tuning khoka nungai peruka yaudre atai budi chap manare adu handakna sogri oideba anova adu kainoju kengoi ju mayam hojik sabnina kengoi je phaba matam oidreba ko mamang khar ingai du jar phagalambado sabje om kaino tawgre kengoi je kya phatre aduna hayeng kaino yorkanda nungju tha yorkanda kengoi ju puthorake mayam sida kengoi je lo sijalle hadi chawthokpa ngamdreba ko asonda ju kha hawri de kengoi ji di hekpa yabagi phibam da leitre sigi morok se phajana panbane ado mamangi sahigi morok ne bu ko ani yengbadi manaji na khangdeu ko haigatlakanda yam phajana panbane sigi morok hawju hawe hai morok chaba kanguna khodi chadramni na machet kitanga chaamni na gyan tadre adu sini mayam ngasigi hayeng yonana port update che aina hayeng kari kari puthorakadoino habdo charakpa kitang uningbagi mayam da hajarakune adu mayam hayeng soidana lakpiro hanagi adu mafam dubakne INA market gate number 2 aduga numidang wairam gi pung 3 taba matam da lakpiro mamang da ju pung 3 taba da chapsai hadi kano to yam kaina sabju oidaba ingdarakpa matam yam nungai ba matam do oire ado hayeng mayam thengnaraje